thawdang lawdabana khunai asida charangnaba thokanabagi achawba machak ama oihali haina Chief Minister Nongthambam Birena phongdokhre. Drivers Day thoram pangthokre lamdam asigi miyambu nungai yaifana thamnaba hotnabada drivers singna achawba thawdang lawri haina Transport Minister Khasim Basumna haikre. Terror funding tauba amadi miyamdagi nam haduna sel khaibaga mari leinana National Investigation Agency NIA na moregi tongan mafam manga da thiba humbagi thabak chathakre miyoi mari lupa lakh kuntraga konana phagat. National Highway 102 Imphal More Lambi ki Thoubal District ki Khangabok Tangarang ahing lona lambi thinzil lambagi mayokta masing yamnaba mahairoi amadi laikai gi miyamna highway asi thingjina khongjen chathakre. Traffic Control Police ki officer singna Imphal City ki maruoiba lambi amadi junction singda side lana gari thauba singge mathakta drive chathak. Amadi Congress luchingba Rahul Gandhi na luchingduna Punjab ki Philor da Bharat Jodo Yatra ki khongchat haudokpada saruk yakhiba Congress MP Santokh Singh Chaudhary heart attack tawraktuna laikhide. IS News meeting tabiri bapum namakpo ahan magtada Monica Mayengwam na taram na okchari COVID-19 naging ngatok na bag kutoy na hambiyu hand sanitizer seasonabiyu mask upiyu fitero ki distance thambiyu yari ba makai vaccine dose na kathok biyu check-in bahabi sina pum namaki yai babani hojik pauk sanok na bizari. Ahong bakunay ama laibak amagi damak ay koy koding magna michang mikhay na idana lawfam thok patawdang lawba mataw tay authority signa lawfam thok patawdang lawdabana kunay asida charang na ba thokan na bagi achawba machak ama oihalli haina Chief Minister N Birena phongdokre. India Today na chahigi oina chathaba State of the State survey ki matung inna Manipur bu most improved small state oina chahi ahum thangna na khalak padanungay ba phongdok pa oina lenga ki planning department asindana palace compound City Convention Center da state ki thak da ngase thoram ama pangthokre. Emerging Manipur Peace, Prosperity and Happiness haiba team da pangthokki ba thoram aduda saruk yaraduna Chief Minister N Birena makhata na phongdokki bada jab yung ba wakhal amaga loinana laibag asigi khunai asigi thabak thoram pangthokpa mathau tai layong khangdana ana layeng ba khag yaroi khunai asigi asoiba soiriba amadi leiriba ahoba sing thidoktuna authority singna lopam thokpa thodang khangna thamoi sengna thabak paikhat pachangi. State asida BJP na luching balangak lagpatagi ching amadi tamgi mafam singda tongan ba hiram kaya da ahong ba amadi chawkhat khongthang purak pangamle BJP gi haujik paliba ani su balangak asigi ahan ba priority oina state asigi chingi mafam singda super speciality gi thak ta ana laing sang semgat na pamijing thamle. Masida natana chingda umang wamang kok thok tuna popi thariba ase drone amadi helicopter sizinaduna hidak chai sinduna maru fangna mudhatnaba lengak na tongan ba khongthang paikhatlagani. Amaromda ising fangdana aikoi hingba yaroi Imphal Turel numit tarani gi manungda ising kangkhiba yabagi phibam de lakle lamdam asigi umang wamang yokhatnaba changsilba khongthang sing asida Forest Department amadi mari lenabo authority singna thodang khangna saruk yaba changi law amadi act oina khunai asigi leiriba kangron sing asi authority singna micham miyam yauna khanganba amadi takpiba mathau tai haikhi ngasigi thoram atuda lenga ki minister sing MLA sing chief secretary DGP yauna lenga ki tongan ba department gi maru oiba miyoi sing su saruk yakhi thoram adu gi sarukama oina state lengak na tongan ba hiram singda paikhat ki ba chawkhat khongthang amadi achievement singi matangda puthokpa short film su tinliba miyam da utki loinana Manipur startup 2.0 su ngasigi thoram adu da chief minister na launch tokhi.
DC sing, SDO sing, noi di raza ni field gi, noi administrator ni, noi di executor ni, noi na random to buse, laiba ki wena pathuk la e, noi na chumba pumon to buse, laiba ki wena set ne. Aduna noi the rules of procedures, kandabo business kuma tu noi the PD ba constitutional right, constitutional hak to, adugi beyond chatno, adugi beyond chatam ba mayam dagi ne ba si Manipur and rest ladies. Nobody knows, nobody care about the reserve forests. Why? Because you never try to teach them. Lamdam asigi miyambu nungai yaifana thamna bahotnabada driver singna achoba thodang lauri haina Transport Minister Kasim Wasumna phongdokre wafam asi All Manipur Road Transport Drivers and Motor Workers Union asinduna Imphal Khuman Lampakta leiba Interstate Bus Terminal ISBT da pangthokiba kuntra maridak suba Drivers Day lisingani kulhumdoi gi thoramda athoiba mithunglen gi warol pireduna phongdokibani mahakna makha taraduna lamdam asigi yaifana bagi damak driver singna ahing nungthil tumpham chapam khangdana achoba Thaudang kaya lauri ban blockade matamda fauba driver singna miyam gi damak thawai khubak ta haptuna miyam gi thaugal tauba fauba yauki gari thawriba singna yumda nupi angang ahal laman singna ngaiduna lehori haiba si khangbiduna checksina gari thawbiyu lengak asina su driver singi guest house ama sanaba amade makhoina mayok nariba awa ana singa sikok hanaba khanari hairi Ngasigi thauram aduda All Manipur Road Transport Drivers and Motor Workers Union gi President Yambem Nauba, Textiles, Commerce and Industries Minister Nemcha Kipgen, ADC Senapati Chairperson A. Kapani, Transport Director Dr. Nivedita Laireng Lakpam, Transport ki Deputy Secretary Dr. David Elangwam Amade, Transport Drivers Council ki Vice President Khwairakpam Ibotombina Sarogyaki. Terror funding tauba amadi miyam dagi nam haduna sel khai bagi ka mari lenana National Investigation Agency NIA na ngarang athengbada more gi tongan mafam manga da thiba humbagi thabak chathakre haidiba rate adu da miyoi mari fagat kibaga loinana fagat laba miyoi sing adu dagi sel oina lupa lakh kuntra mari lenaba che chang kaya amadi mobile phone handset mari amasu fagat pangamkhre fagat laba miyoi sing adu makhata na wahang pahong taunaba ngase Imphal da purakre hari pau amagi matung ina lalhulup kharagi damak miyam dagi khomkatpa lupa crore kaya gi senfam more amadi Imphal da leiba bank sing da miyoi kharana thamjille haiba pau ama fangbadagi hairiba operation adu chathagi bani pau asigi matung ina more amadi Imphal da leiba miyoi kharana aina thingkraba lalhulup kharana bank kharada sel thadok thajin tawri haibaga mari leinana matam kaya gi mamang dagi NIA na kupna yengsinduna lakhi bani Makhatana su haribo operation asi chathabayana leiri hari panbayabadi Home gi Union Minister of State Nityanand Rai na Moreda chatuna Indo-Myanmar ngam khaida leiriba security gi field formation samade forward company operating basis yengsin khiba numid humni gi matungda NIA na operation asi chatharakhibani National Highway 102 Imphal More Lambi asi Trans International Highway onhan khibagi Haujik lambi semliba asida Thopal District ki Khangabok High School mamangda semliba road median paring asida Khangabok khungang changkhinaba turning point ama khara chauna phatpinaba hanadagi mari lenaba singda taknaduna lakpa adu tabi bagi mahutta ngarang ahing lona lambi thingzilamba thawong yaningde haidana ngasi masing yamnaba Khangabok Higher Secondary School gi mahairoi amadi laikai gi miyamna highway asi thingjinna khongjang jangshin khre Kongjang atuda saruk yakiba Khangabok Development and Students Union KDA SU gi President Thokchom Kiran Maitaina aikhoi gi paumida phongdorakpada haukiba numit kharani gi mamangda hariba mafam asida Khangabok khungang gi miyam amadi mahairoi sing chatpada khudong chana ba highway gi paring asida turning point ama khara launa phatpina ba DC Thobal SP Thobal amasung GR Infra Project Limited ki mafamda haizaba laikre makhoina su mafam asida soidana miyam gi yenglaga lambi khara chauna phatna ba gani haina thajaba piramki adubu hariba sing adugi onna tainabada hariba mafam asida ngarang ahing pung tarani thoi makhai taba matamda GR Infra Project ki thabak suba miyoi sing laklaga loan na lambi thingzilamba asi yaningde hariba Khangabok ki akoiba mafam asida yamdrabada school tara hena leiri mafam asi education zone mani karigumba mafam asida lambi phatpinaba haizaba asida tabidrabadi Prime Minister yauna Central gi mari leinaba officials sing da wakat kani haiba wafam phongdokhi ngasigi masing yalba miyamna highway da phamjinduna lambi chathok chasin thingzillakpa aduda Thobal Police ki masing yamlaba police personnel sing laktuna taktukki
Chaurakna numit yung pung taranithoy dagi nung tilpung ani aduay fawba changshin khiba khongjung aduna highway da chathok chasin tawriba miyam da chawna akaiba pikhi. January tarama thoidagi tarataret fawba chatharakriba National Road Safety Week lisingani kulhumdoi gi sarukama oina ngase traffic control police ki officer singna Imphal city gi maru oiba lambi amadi junction singda side lana gari thauba singi mathakta drive chathakre haiba drive adu road safety week ka mari lenena road safety gi rules kaya yawba pamphlet kaya sumiyam di enthoki side lana gari thaubana India da lambi gi khudong thiba thaudok amadi misimina thokannabagi khwaidagi chawba maram na Loinana miyamna side lana gari thaudanaba appeal tawki panbaya pade Ministry of Road Transport and Highways na swachhata pakwara gi makhada road safety week lisingani kulhumdoi asi pangthokli hariba road safety week asiga mari lenana India pumbada miyamda awareness piduna lambi gi khudong thiba thaudok hantahannabagi damak matangda kupna khanghalli Thoramasida Lebak Asigi, Tongan ba activist kaya yauna, school amadi college singi mahiroi, driver kaya na sarugyaki. Congress luchingba Rahul Gandhi na luchingduna Punjab ki Philorda ngasi ayok Bharat Jodo Yatra gi khongchat haudokpada saruk yakiba Congress MP Santok Singh Chaudhary heart attack tawraktuna laikidre Yatra adu da saruk yakiba senior party luchingba Pratap Singh Bajwana phongdorakibada Chaudhary bu Pagwara gi ana laing sangda pukhatlakhi adubu mahak laikatnaba ngamdana laikidabani hari P Santok Singh Chaudhary laikidaba asina maram oiraga Bharat Jodo Yatra suspend tawre hari Thawal district ki Khangbo Patri dagi Saikhom Kumar Giloina bi contract pamningo santi gi misi ga mari leinana sem ki joint action committee JAC nangasi misi asigi matang da Khangbo Kendra gi MLA Surja Kumar Okram galoina chief minister nong thombam biren ga unakre misi asigi matang da thubu matam da thizin humjin bagi thabak chathaduna mara leiba sing chap chaba cherak piragani haina CM biren JAC gi mihut kangbu da thajaba pirakre hari Iscom gi founder member amadi company asik advisor Kundrakpam Chandra Kumar miyamna ta ibo chau haina khangnabiba ngarang masagi anaba amana marang oiraga laikidre mahak masagi chahi humdramanga sukre Kundrakpam Chandra Kumar na laikidabada Iscom gi management amadi staff singi maigai dagi awaba phongdokre Mahak Imphal East ki Brahmapur Lalji Lakpa Laikai Dagini Mahak Hanagi Satellite Educational Entertainment Network Sin TV ki President Su Oirami Loinana Information Service Television Network ISTV gi Yam Namaru Oiba member Amasu Oirami ISCOM gi Yam Namaru Oiba Mioi Asina Laikidaba Haiba Asi ISCOM gi Yam na Chawna Mangzaba Ama Ohauragani Haina TV channel Asigi Management Committee na Hairi Lamdam asida lairiba turel singi phibam sokchin bagi pau kaya lakli cherak asida National Highway sembada seasonary banung lengoi sing turel khongnung dagi lauthoktuna seasonaba dagi turel gi ising thengattuna seasonaba yadabagi phibam da lairi haina miyamna pendaba phongdok narakli Thawal district ki manung chena laiba izai turel dagi nung lauthoktuna NHIDCL na National Highway sembada seasonabagi pau lakli lambi sembada turel gi nung seasonaba yade haiba wafam lairabasu seasonabagi changdi leptaba maramna lambi kaya semlaba matungda kaibagi phibam mayoknari masi mari leinaba authority na yengsin haningbagi apamba phongdoknaragli Nakalamaromda Chingmai Koktoktuna Popi Pambi Thabadagi U Pambi Amuk Hanna Hauba Ngamdabadagi Chingmai Kaya Ikok Koktuna Leire Chingmai Koktokpa Asina Maram Oraga Akoi Bage Aying Asa Gipibamda Chawna Akaiba Piri Amadi Nongju Thagi Matamdana Hen Awaba Mayokna Bagi Pibam the Lady Hari Manipur Langakna Chathariba War Against Drugs Scheme Kongjang Sogat Poinang Asi Kha Manipur College Kakchingi Internal Quality Assurance Cell IQAC Teaching Non-Teaching Staff Sing Amadi Students Union Apunna Khutsam Naduna Silent Poster Rally Amachat Kre Kakching Chumnang da Laiba Kakching Police Station Mapadagi Hauduna Kakching Bazar Fauraga Kakching Kaithil Macha Naudam Bazar Fauba Kiba Poster Rally Aduda We Support Government's War Against Drugs Be Happy, Be Brave, Be Drug Free Life Does Not Rewind You Don't Need
heroine to be a hero, not to drugs, yes to life, raise your voice against drugs, haibana chingba thaba placard sing sizinaki. Ngasigi poster rally aduga mari lenana kha Manipur College Kakching gi principal Yumnam Suniti Balana fongdorakpada Manipur da leidiba naha sing asi tungan ba Nisa singi ipakta lup padawna tawrakpa asina maram oiraga miyamda nisa sizinaba fatte haibasi khanganba oina ngasigi poster rally asi sinbani aikhoi punna nisa gi mayokta lepminaduna afaba society ama amadi lamdam ama ohanbada saruk yaminasi haina appeal tawki. Haukiba January 3 Manipur lengakna sazinaba surrender drama amagasu amuk pangthokre. Drama asina state lengak asi loi mapubu pen naba honabada wazaraba hanglai lengakni haibada amukaso hanna pramal tawzare mamang thakta pangthokibagum handaki drama asidasu luptagi chen kraba michel miki thi sing amadi lengakna choikhom khomba mioi kharagana sarendri gi saktam lenghanduna delhi gi mabuk belhan naba honari hanglai lengak haibasidi mapuna chanbinaba mapugi aningba apamba pangthok patabani masi natrabadi makhoigi pham amadi lengak mangam Logthok Pikigada Ribani Haina, Aina Tinkraba Lalholop KYKL na Tadorop Chirol Amana Fongdorakli, Chirol Asinamaka Taraduna, Handaki homecoming ceremony aduda Maming Yaukiba, KYKL Gini, Haiba Mui Tarahumdo Adu Makoida Puari na Piba, Taudangbo, Tungoinanam, Tamlamlaga, Lup Tadokana Chain Kraba, Ayamba, Michil Ngakane, Makoina Ning Tamba Amadi Minai Oiba Oina, Hingba. Haiba asigi marakta minai oina hingbabu makoigi apambu oina khankraba mi oidraba mioi singni makoibu tapna mi ohellatriba India gi loilam lengak pu mai thiba pi ba haibasina ngasigi mirol asigi amata ngairaba thodangni haibasi aikoi pumbana kaufode haina KYKL gi secretary publicity and research AI phabana khutyek piduna thadorakpa chirol asina makha tana fongdorakli Lakliba January ki tang tarataruk tagi March tarataruk fawba pangthoknaba lepkhiba Manipur Police Department ki Head Constable, Telecom, Police Constable, Male, Civil and Follower, Male launabagi Physical Efficiency Test adu khudong chadaba kharadagi makha taba order ama thoktriba fawba matam ge thokle haina Manipur Police Department na thadorakpa chirol amana khanghalakli Chahi asigi March thagi ahan bachayolda pangthokadoriba Urban Local Body Municipal Council Kuntaret ki Mikhal aseda Kakching Municipal Council gi apunba ward Taranithoida BJP gi Mirep Singh Thadoknaba Thorang Pumba Sem Saba loire haina BJP Kakching Mandal gi President Yengkhom Achauna Phongdokre Thadokadoriba Mirep khudingmak mai pakhanduna Kakching Municipal asi BJP na painanaba Kakching gi ward ta lairiba BJP gi thaumi Kodingmakta amata oina honaminasi Mikhal asida BJP bu nungsibiduna BJP da mirep oiningba singnasu masa masagi biodata Kakching Mandal da pisillakpa yaragani haina fongdokhi BJP Kakching Mandal gi office ta pangthokpa paumi singa unaba amada Kakching district ta lairiba municipal council ahum Kakching Khunau amadi Sugnu gi ward kodingmakta BJP gi mirep sing thadoktuna BJP gi council semna honaragani haina BJP Kakching district ki president in charge KH Indubalna Fongdorakli Indubalana makha taraduna hai center da amadi Manipur animakta BJP gi lengak ngakta leiri BJP gi lengak asina miyam gi yaifanabagi damak scheme kaya paikhatli ba scheme sing asi miyam da bapung fana fanghanaba BJP Manipur Pradesh ki President A Sharda gi miye makha da honaduna BJP gi mirep singbu mai pakhanaba punna honaminasi haki pawgi mifamala BJP Manipur Pradesh ki Secretary S Premila BJP Kakching Mandal gi Thaubu Singh amadi Kakching Municipal Council gi mirep oigadaba kaya susargyakhi War water legiba amadi polling da legiba Bharatiya Janata Party Karjakarta Singh loyana polling gi member khudiyang kona kan hona bire heraga lakadariba Kakching Municipal Council gi vote asida wat tara ni thoi mak BJP candidate Thadok Cheri Singa Duda, vote PB Herga, Kahan the Bayati Habagi, Wakalona, Duga Iroina Herga, Kana, 1 minute. Kaibi Pauduna Sawombung Dagi Sagolmang Faubagi Lambi Sem the Bagi, Matanga Adog Committee Sawombung to Sagolmang Road via
Kaibigi convener na thadorok pachirol amana mari leinaba singi pokting chingchilaki chirol asinama khatarduna chief engineer amadi works minister ga ad hoc committee ka pullaga works minister gi quarter da faminaduna lambi paring asi sembagi matangda yanaba purakhiba wafam adu committee asina thabakta onthorokpa ngairi haina fongdorakli yanakhiba wafam tha ama farap fawa thabakta onthoktana leire masida minister gi maigedagi kari karamba agenda leibagi haibasi miyam gi wahang ama lakli nagalam da hari belambi asi gi matangda house kayarak hadna pass tawduna laikhrabani amadagi hanagi works minister nasu soidana semlagani haina thajaba pikhiba leirabani hari maramaduna athu matamda lambi paring asi semjin binaba mari lenaba singi pukning chingsilakri Lakliba April thagi tang amadagi Manipur lenga ki administrative department sing directorate sing society sing amadi PSU singi file amadi dak khudingmak e office ki khuthangda chathok chasin taunaba Manipur gi governor laga nation gi mingda chief secretary Dr. Rajesh Kumar na thokpa chirol amana khangalakre Loinana hojik physical file oina lairiba sing digitize tawduna e platform da thamnaba chirol aduna khangalakli Jiribam district ki oina kuntaret suba drivers day gi thoram all Jiribam road transport drivers union AJRTDU na sinuna sorok ating bihelgal ki community hall da pangthokre thoram adu da Manipur building and other construction workers welfare board ki chairperson K Sarat Kumar AJRTDU Jiribam gi president M Tom Babu advisor Dr H Joy Kumar CH Mukta auditor N Lakhi Kumar amadi BJP Jiribam mandal gi president K Jaduna sarukya ki thoram gi sarukama oina laikhidraba driver tara humdo gi mafamda hai laikatuna ikai khomnaba utki thoram ga mari lenana Manipur building and other construction worker welfare board ki chairperson K Sarat Kumar na fongdokhibada driver sing gi oina su labor card saduna driver sing da mateng pangnaba wakhalon lairi haki Manipur gi tongan ba mafam sing da pangthok na bagum Thawbal district ki oina su all Hairok auto owner and drivers action committee na sinduna ngasi Hairok part 2 mayai laikai ground da drivers day thoram pangthokre all Hairok auto owners and drivers action committee na Taradaruk suba oina sacrifice for all haiba team da pangthokiba drivers day ki thoram aduda Thawbal district ki auto association apunbagi secretary ning Thawjam Jiban Manipur motor gi general manager HC JL Manipur motor gi ning Thawjam Shursanta Kaisam Binita amasung Champrathong to Wangjing association gi secretary Sanasam Chawbana chingba maru oiba miyoi kayana sarugya ki thoram gi sarukama oina association asigi makhada auto thauminaramba laikhidraba drivers singi mafamda makhoi gi imung manungi miyoi sing yauna laikatuna ikai khumnaba utke tungda hana association gi thawpuramba members sing amadi laikhidraba drivers singi imung gi miyoi singda kudol tamduna ikai khumnaba utki bagaloina association asigi makhada auto thawriba drivers sing dasu kudol tamki hawjik pawgi marthana aten break amatang laminasi Electric laktabana maram oduna asabi ising phanglar haibi nungsa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairangboidong Nithamja Karong, Imphal West. Break matungda mayam utaramna okchari makhata pauda All Manipur Petroleum Tankers Drivers Union asinana Malom Oil Depot Manakta Kuntramari Suba Drivers Day Thoram Pangthokre Thoram asida All India Road Transport Workers Federation New Delhi gi National Secretary Jeevan Krishna Shah na athoi mitunglen oina sarugyaki chahi kaya gi mamangdagi lambi gi khudong thiba thokaningdaba thogdok singda laikhidraba motor driver amasung worker singi photo da laikatuna ikai khumnaba utlaba matungda imung manung gi miyoi singda khudol pot tamki Manipur da hauki bapung kunmari da miyoi amata COVID positive oi bathengna khidre COVID command control room da ki thadorok report ki matung ina active case amata lekide hari fagalapaki changcha da marfudrani pandasmik mari taruk ta lengdana leiri Manipur nga si fawo da punna miyoi lakh tara taruk lising hum futaruk yankani pan COVID-19 test hauki bagi manung da COVID positive oi ki ba miyoi punna lakh ama lising kuntrama panchamapan kunmari sukrei amadi lamdam asida laichit asina marang oraga lekida bapun mami gi masing asi lising ani chamani phuma panda leiri Amaromda hauki bapung kunmari da India da nauna miyoi chama homdra mapan COVID positive ore laina asna maram oraga mi laikitaba yaude fagalapaki changcha da marfudrani pan dasmik nipan sino ore India gi apunma confirm case na koti mari lagni futaruk listing
marfu chamapan kuncha taruk yokre active case na lising ani chani kuntare ta hantharaklei laina asna maram orga laikidaba mi gi masing na lak panga lising kuncha chatret kuntaruk ni laina asta gi naw phaduna discharge tawkiba mi gi masing na koti mari lakni phuma thoi lising ni phutare chamapan marfu humdoini laina asta gi ngak thokna vaccine kapthokiba apun mi gi masing na koti chani kun lak tara taruk henkre maling gi oina covid la chatna khwaidagi hena sokala balai vaccine gi manungda USA na ahan ba India na ani suba amadi France na ahum suba daleri awang no pok state sing gi oina Assam na ahan ba Mizoram na ani suba amadi Manipur na ahum suba daleri Pensioners benefit ki charakna lupa crore chatrugram ngasi fawba lengakna pithoktana leiri haina Joint Administrative Council JSC of All Manipur Trade Union Council Amtukamasung All Manipur Government Employees Organization AMGO gi Secretary General TH Momocha na phongdorakli Lamphel pata leiba minor irrigation office ngasi pangthokiba pawg mifam amada Momocha na makha taraduna haujik charakna pensioner listing ni fumanga amasung family pensioner listing tarahumdoi rom leiri loinana chatliba January amadi February thada charak na employee listing ahum rom pension jet kadawri maramaduna pensioner benefit pithoktana leiriba si athubada pithokpiu service matam lorba employee singbu service extension tawbagi hainabi asi JSC na yaba ngamloi haukiba chahi ki December fawda state lengakna DA amsung DR asi chada kunnipan piki aduga central government ki na chada kunchanipan piki khenariba asi chada taragi changni maramaduna chahi asi ki January dagi central government ki employees singna phangliba chang adumak yawhanbiduna amadi matam gi hengat lakli bachang khudingmak pibiduna lamdam asiki sothanun leiriba per capita income maintain tawbada mateng oigani haki maha namakha taraduna new pension scheme gi mahutta old pension scheme lamdam asida chana hanbiu hojik fawda department khudingmak ta hangnuna leiriba sanction posting athubada mention view CPWD gi manual yaraba amadi chahi suraba work charge employees singbu confirmation PBU haina so lenga ki pokning jingsilakli employees in the PB Digi Dosasi 28% Kitani. Center Gidi, Hoji Piriba Digi Dosi 38% over. January the Su Digi Dosama Hapakading Idana. Kenariba 10% Dosasi Sarkarna, Happy Duna, Matung Tarkata Batu, Center Gi, employees in the Piriba Digi Dosiga, Mana Pibinaba, Hajari. Servicemen singi future later because of Manare, Retiar Torkanda, Makugi service security later, new pencil system Sida, Retiar Torkada, Pangadoba, Pencil Sangsi, Atukimatic Migaroeva amount. Thagi basically benefits lising home sanga lising kharka we hele sino ko future ja koina ko to retirement life to lingani dia Mitapta YX na su Indo Myanmar border town Moreda drivers day tharam pang tokre ngasi drivers day ga mari lena More Imphal Tata AC Bolero pickup Yoda Zenon Transport Association Mitapta YX na sinduna More gi ima kondong larimbi khubam manakta Imphal More lambi da gari thauduna imung puri be drivers kaya da khudol pot kaya yen thokki tharam aduga mari lena drivers singi apun besaktam ama sakat pa amadi utpa oina chaklen amasu chamina ki tharam aduda Imphal More lambi asida imung puna ba macha masut thak na bagi damak ahing nungtil naidana gari thauribi chingi ningol amada Mitapta YX ki president Maisnam abungna lupali sing kuntragi mana pikhi thoram aduga mari lenana Imphal More lambi asida cheliba pot puba gari driver singna phongdo lakpada matam amada More town manungdagi Indo Myanmar friendship gate number 2 tawa lambi da nungtil pung mari dagi gari achauba thaujinduna pochai load tawba yaramani adubo handak chahi ama ani asida More da leiba auto driver singna mal puba gari thorakpada sel lawba amadi matam kaidoktuna thamlamba rule kaya su tugaiduna pot hapa ya handaba asi laibak thibani masi mari lenaba singna mijeng changbiyu haina phongdokhi haujik sanabagi paulo birase All India Football Federation ki makha da pangthokpa Second Division League ki team nominate tawbada Manipur ki oina chayet na balaidiba sigi matangda Yas Minister na AIFF ki President Kalyan Chobe da ikiba chirul amagi matung ina AIFF ki committee na kup na khanaraba matung chayet na balaidiba si yenglaga Manipur da ki team amata lisingni kunithoi kulumdoi ki Second Division League da saruk ya handaba haina warep laukhre Haukiba chahi ki December tala mathoidagi Manipur Veteran Cricket Association sinduna Luker Playground da team tarukna group ani da saruk yaraga chatharakhiba talamapan suba Manipur Veteran Cricket Tournament ki
Anisuba semi-final match ngasi sanakibada KCC Kongmuna Cyclone Thangmaiban bu wicket mapan da maiti be pikre match asida Cyclone Thangmaiban na bat pai kibada over kulhum doiga ball marida wicket loinamak turaga run marfutra taruk lauki Anisuba innings ta KCC Kongmuna bat pai kibada over taratare ta wicket amakak turaga run Marfudrate lauduna match asi mai paki match mai pakraba KCC Kongbagi Sanaroi and Devkantana man of the match ki title lauki tournament asi ki final match tha ki tara tarukta LCCC Lilong judging amadi KCC Kongbuna sanaragani Kadajit Youth Welfare Association Club KYWAC na sinduna haukiba chahi December kun manga dagi hauraga team kontrani thoina group ni pan saruk yaraga wabagai kadajit sanabungda chatharakliba KYWAC trophy 5 men's night football tournament ki ngasi sanakiba ahanba pre quarter final match ta NPSB lamjauna Chandramani FC wabagai bu goal ani sino da maiti be pikre tournament asigi ngasi sanakiba league match amada Palem FC kakchingna KMVFA kairakpu goal Mari sino da maiti be pikre Chathariba tournament asigi ngarang sanakiba match amada SDCA lamjauna Pumlen FC tokpochingbo goal ahum amada maiti be pikre All Manipur Football Association sinduna chatliba tha asigi taruk tagi hauraga lamlong thongkhong artificial turf ground da team kulhum doina group marida saruk yaduna chatharakliba Dibung Kamjor Memorial ahanba under 14 boys interclub football tournament ki ngasi sanakiba match amada Poloi Football Club Imphal Isna Nasa Besnupur bu goal amasino da maiti be pikre match asimai pakraba Poloi Football ki amata ngaraba goal Nasa Besnupur gi Sanaroi Samom Santosna own goal da chanbiki atopa match amadana SDC Imphal West amadi Nesu Imphal East goal ahum chanaduna draw oikre match amadana East to Imphal East na NFA Imphal East bu goal amasino da maiti be pikre match asi mai pakraba East gi amata ngarba goal MD Rijwal na match ki minute ni futaruk chapata chanki Manipur Veteran Table Tennis Association sinuna ngarang daki Kuman Lampak Sports Complex ki Kangsang da Sanaroi Homdrani pana saruk yaraga chatharakliba Kunsuba Manipur Veteran Table Tennis Championship ki women's double ki final match ta A Sana Tombi amadi N Sana Hanbi ge Jurana N Sushila amadi N Premila gi Jurabu set ahum amada maiti bapiduna winner oikre Women's doubles ki ahanba semi-final match ta Sushila amadi N Premila gi Jurana ki H Chiranbala amadi A Asalata gi Jurabu set ahum anida maiti bapiki Ani suba semi-final match ta A Sanatombi amadi N Sanahanbi gi Jurana ki H Chiradharani amadi Mamita gi Jurabu set ahum amada maiti bapiki tournament asigi men's singles 60 plus ki final match ta Imphal East ki S Joy Chandrana Imphal West ki SH Chandra Sharma bu test set ahum sino da maiti bapituna singles title laukre men's double 40 plus ki ahanba semi final match ta L Bikram amadi Munindro Soram gi Jurana M Binod amadi KS Ramesh ki Jurabu set ahum sino da maiti bapikre ani suba semi final match ta TH Akshay Kumar amadi TH Dhamendra gi Jurana M Surjit amadi Dr M Subhakant gi Jurabu set ahum sino da maiti bapike Kakching District Football Association is in a chat with Hasig in Pandaki knockout basis ta team Tareta Saruk Yaraga DSA Kakching is Sanabungda Chatharakliba Taratret Super DSA Trophy State Level Invitation Football Tournament ki ahan semi final match ngasi sanaki bada SWC Kairakna STO Palel bu goal ahum Gold Mari ahum da maiti bipikre match asi haudokpagi thoramda RIMS ki Deputy Director Administration Naurem Indra Kumar amadi DSA Kakching ki President KSH Ibobina athoi mituklen sing oina saruk yaki chatharakliba tournament asi ki ani suba semi final match tha asi ki taratarukta Sao Kakching amadi Upsa Mantak na sanaragani ngasigi oiba ay ngasagi pau pizari Ngasi Manipur da khwaidagi saki bagi chang asi Celsius degree kun 10.8 oiki khwaidagi ing bagi chang na Celsius degree 3 oiki nungsita yawba ising manil gi chang na ayukta chada marfudrani thoi oiki nungthilna chada ni funipan oiki aroiba da maroiba pau Authority signal laupam thokpo thodang laudabana khunai asida charang naba thokhan nabagi achongbo machak amo ehli haina Chief Minister Rongthomam Birena phongdokre
ड्राइवर्स डे थौरम पांगथोखरे लमदम असigi मयाम नुंगाई याइफना थमनब होटनबदा ड्राइवर्स सिंह अचौब थौदांग लौरी हाइना ट्रांसपोर्ट मिनिस्टर खासिम बासुमना हाइखरे टेरर फंडिंग तौबा मदी मियामदगी नम हादुना सेल खाइबगा मरी लेना नेशनल इन्वेस्टिगेशन एजेंसी NIA ना मोरेगी तोंगान तोंगान मफम मंगादा थीबा हुमगी थबक चथखरे मियोय मरी लुपा लाख 30 गा कोनना फागतखरे National Highway 102 Imphal More Lambi ki Thawbal District ki Khangabokta ngarang ahing lona lambi thingzilambak ti mayokta masing yamlaba mahiroi amadi laikai gi miyamna highway asi thingjinduna khongjang chathakre Traffic Control Police ki officer singna Imphal City ki maru oiba lambi amadi junction singda side lana gari thoba singi mathakta drive chathakre अमदे कांग्रेस नु चिंगबा राहुल गांधी ना लुचिंगना पंजाब की फिलोरदा भारत जोड़ो यात्रा की खोंचत हौदोकपदा सरुक याखिबा कांग्रेस MP संतोख सिंह चौधरी हार्ट अटैक तौरक्तुना लेकिरे ngasi gi oinadi ice news na pizza paw matang silo hinjare